Kuki militant singi mai kai digi numit khudingi nongmai kapsilakpana Thawai Tangkhul village ki khunja sing nena tana leiba ngamnadre maragasida Thawai Tangkhul village da Central Force changsin na bahot narakpa khuding maklep kadabani Central Force ta thazaba leite haiduna khullasi State Force thambiyo haina lenga ki pukning chingsilakli loina na Kamjong district ki manung chana leidiba Tangkhul furup na khundaba khullasi ima ibel singna ahing nungthil naidana chingkhong chingya da yarek tuna Central Force changlakpa thingduna leinari Hiramasigi matang dengan si ayu kulladu da paumishinga unabada kullasigi maira paibi amana fongdorakpagi matung inna Thawai Tangkhul village ka thangnana leidiba Kuki village oidiba Jalengbung Mongkot Chepu amadi Sangkai Kuki dagi numit khudingi nongmai kapsilakpa leptri Kuki singna nongmai kaplabasu Central Force na karishu Taudana yengduna laibana maram oidaga khunja sing mi paiba pokna rehaina nungnang ba fongdorakli Kuki singna nongmai kapada karishu taudana laidiba Central Force na yelho furup oidiba Tangkhul micham miyam bungakpi senbigani haibagi thajaba leite maram aduna khullasida ayaba yaudana Central Force changlakpa yaroi haiba wafam su fongdorakki Amaromda Chief Minister Gyo Krul Khongchat taramna oi haiba wafam maira paibi singna thamlakladuna chawga thaurangi oiba thabak thauram paikhatbiyu haina appeal tawrakki Huzikti logumba shuba yadre loinamak si duty da tum phamaga leikre aduga duty da chatpa mi singsi su nungtangda moina firing tawrakradi ekhoi su angang gumba gaino gumba yam leibnina ekhoi yam kijai adu state force na su khara control tawbiu thajabadi ngamde haibadi moi center force leiraga gaino firing su tawra e aduga action loguni hairaga krishu lobi busu leite adugi damak ekhoi di thajaba su ngamdre huzikti operation along the gi taraf the gi Ekhoi CMpu taramna okzari asida mana sumaina lakpasi ekhoi loinmak welcome tawzai ekhoi ki taraf tagi karishu disturbance laite ekhoi insu welcome tawzari